अहानबदी मरुएब पाव मोइना कोतुगी टोटल शटडाउन सांगदोखरे खुलाई पाइब कुकीसिंग याउना कांगपोकपी इरांग होराखरे असो अपन यावरे पना पाउसीदी की लखुसरगा साइबोल सेंट्रल फोर्स मरुइन बीएसएफ सीआरपीएफ लौथो हाइना कमिटी ऑन ट्राइबल यूनिटी कोतुना कांगपोकपी डिस्ट्रिक्ट कौखिबा पुंग तरागनिथोगी टोटल शटडाउन मखाताना पुंग कुनगे मरी सांगदोखरे टोटल शटडाउन अदु ngarang nungthil pung Ngarang nungthil pung ani digi haukibaga loinana ngasi nungyai matung pung ani phawu satakibani adubu lainga ki maikai digi positive oiba response amata laktaba digi makhatana nungyai matung pung ani digi pung kunga mari gi oina shutdown sangdokibani ngasi nungthil athengbada khulai paiba kuki sing yauna masing yamlaba kuki nupi nupa sing kangpokpi irang horakhre irang adu lakshinana bo honabada aso apani yawre hari panma yabadi kotuna mamang sei gi December 13 ga mathoi digi haukiba economic blockade manungda total shutdown amuk lauthokpa Sina Maramoraga, Kangpokpi district Powdana Satliba Gari Singda, Kudongsa da May Unari, Adubu Southdown Manungda, essential service ki winadi Satok Jasinda, Athing Balati. Amaromda, Impal Iski Tamna Pokpi, Oyok Singda, Koki Militant Singi Bunker, Takopada, Central Force in the Kuki Nupishing the Ka Henmatavuk Sataki, Haina Maral Siraduna, Nasi Koki area Singda, protest of Kangpokpi district ki oina masing yamlaba kuki miyamna district administration ki solon sing khari hariba protest asi Kangpokpi district ki oina kuki singna state asida thoklibi irang manungda nauna sem ki bulup amasu oiriba committee on tribal unity kotuna sinduna pangthoki protest asi masing yamlaba kuki singna Thomas ground gi section ani thokna ready sakhi rally adu section amada Section amana district administration ki complex adugo atopa section amana district ki SP ki office tamna sanghi aduba haujuk phawi oina di pamdaba thodok thokpa gi paw leithri district complex amadi SP office maya yauna mafam kya da security force na ngak senduna leiri maru oina protest asida saruk gyari ba miyamna kuki militant sing lairamba uyok sing saibol post leiriba central force sing laktu central force leiba tarabu se tampak gi lakpa oiroidabani Kangpokpi district manung de leiriba central forcing bu hairiba mafam asida lehelu haina demand tawri madugi mathakta mamang sahi ki aroiba numit December 13 ga mathoida oyok sing saibol area da mathau toriba CRPF amasum BSF personnel sing leiba yaro haina Tanduna irang tholakpadagi irang lakshinana security force na tear gas cell kapada sokiba kuki nupi singi justice pu haiba demand sing su yauri nakalamram na Technopol district ki more de su haiba protest asisa takhiyari amarom dan assembly mifam gi masing da yetna balebak thibani MPB mo assembly mifam sahida ani phamgadabani natragan ahum phamgadabani haibasida issue ama yetna balebak thibani tasengna issue di intent of law amasum force of law haiba tamani asimuna khangminaba duni haina inner Manipur parliamentary constituency ki MP Dr Angomsa Bimol akoijamna phongdokti MP Dr Bimol akoijamna ex thadorak porol mada legislature khudam oina state assembly haibadi miyam gi oiba maru oiba issue sing khanana ba maru oiba platform amani democracy ki masat am oina miyam gi interest miyam gi mihut am oina elected members sing na law semba aduni law semba aduni haibadi intent of constitutional law habani article 174 si intent haidiba siga sagona bani adubu oirabasu amabu oirabasu hauzik oiriba phiba masida mangda tarib issue singa si putuktuna khananaba mifam pangthokpa haibisi yamna maru oi hana su phongdorakli Ngasinumida waram phongkiba tongan Manipuri sifong singdagi amasum thokiba thawdo wathok singdagi maruibi ipaw sing myamna thamjagi hanmada khunagi hiram kyada maikai khangdana leiribagi manungda education yorakpa lebuk thibani Navakumar Manipur University ki hanagi Professor W Navakumar naikre khunai sigi hiram kyada hausik maikai salai khangdana leiribisingi manungda education yorakpa si Manipur gi oina lebuk thibani wafam asi Democratic Students Alliance of Manipur Desam ki kungo humdoi suba mapok numit ka mari lengna Zen Manipur Dance Academy ki auditorium da pangthokpa thoram da mang phongdokibani thoram madura Professor W Navakumar na makhatan hai education hai bisin leiba ama sokot maikai da pubagi mathakta miyoibu khunai gi miyeng wakal khan mangambagi thawna ama sum panthongna singba punamak mayek singna piribani masisu aikhoina quality education haina khangnaribani Laibak thibadi Manipur ki education system asida quality ki wantok mapung phana phangwa ngamdabagi phibam ama mayoknakhi adugumba tanja adu mahiroi lupde samna lamdam asida quality education lehanabagi damak angamba thakta hotna dun lakhi hauji khunai sigi hiram kaya
माइकई सलाई खंगना लेदिबसि एजुकेशन सु यौरक्तब नथि ओइरक्लिबा फिबमसि मणिपुरगी ओइनथि लेबक थिबनि आइखोगी एजुकेशन सिस्टम फिबम सोक्सलकपा सिना खुनाय सिदा आरान असोय कया थोलकलि एजुकेशन सिस्टम मनु हलकपा इस खुनाय मेगी सखत लंबी लमांगनबगा पंखकनि हौजिकी कुनगा मथोय सुब सही सा सिदा खुनाय मपुंग फाना सखत हनगे हायरब एजुकेशन अमत गायरब खुलाई ने हबसि मलेम गोयनि यानरब वफमनि स्कूल कॉलेज सिंह पीरिब फॉर्मल एजुकेशन सिना मपुंग फाब एजुकेशन की वहांतो नथि खुनागी वांगांग वांगुलोना पीबा इन्फॉर्मेशन एजुकेशन सिसु याउदबना याति हाइरिब इन्फॉर्मेशन एजुकेशन सिदि युंगी अहल लमन सिंह तकपि तंबिगदबनि हौजकी मतम सिददि अहल लमन सिंह पीगदब इन्फॉर्मेशन एजुकेशन सि तुंगोइनबगी फिबम अमदा लाक्ली मसिना खुनाय सिगी लिसत होंलकपि असोब मरम अम ओइदब नति हाइना प्रोफेसर डब्ल्यू नबकुमार मखाताना फोंदोखि थौरामदुदा मॉडल हायर सेकेंडरी स्कूल की प्रिंसिपल पी नेपेंद्रो अमसुम देसाम की प्रेसिडेंट मयंगमम सुमोर्जना सरुयाखि थौरामसिगी सरुवा मोइना सीसी हायर सेकेंडरी स्कूल की मैथमेटिक्स के लेक्चरर सलाम मेघचंद्रदा सिंगु माइसो खोनांग थाबा हाइना मिंगथोर में अवार्ड असि लांथोक्थुन इकाय खुनाबुतखि अमरोमदना लमसांग खुलंगाक फाब यारो हैदुन अपुनबा नुपी खुनाय लुपना वकत मिफम सतखरि ngasi lamsang bazar apunba nupi khunai lupna sinduna khulngak paphaba yaru haiduna maira paibi singoiba asabu wakat mifam amasa takri wakat mifam asi mamang sai english singaniga kunga mari gi december taraga mari da thawal district ki manungsana laiba salungpham school maya da police commando ga numai kapna bada khulngak pa masi khiba madi tarukna fajinduna thamkhibadagi ngasi phawba thadokna lairiba sibu yamna kan yaningda phungdoktuna satakhibani wakat mifam maduru saruk yakhibi lusingbi mana phungdokhibada manipur lenga amadi barat lenga anina manipur miya bungakwi sinbida badagi खुलंगाक इसासिंग थोलक्तुना मणिपुर की अपुनब सक्तम कायब यारोय हैदुना खुलंगाक की थौदांग लौखिबनि ममा लेबक मणिपुर अमदि मियाम बुंगाक सेनबि असोबु थौदांग लौरिबो खुलंगाक फाब यारोय मणिपुर पुलिस कमांडोना मैतेइदा थौना उटकनो अपस्पा 1915 मणिपुर की मरुफोंग मुसकदबनि सलुंगफोंग की मियात मैरा पाइबि लुपसिंग यानिंगदे मैतेइ हाटपदा मणिपुर पुलिस कमांडो सिंग थौना फबगुम नार्को टेररिस्ट सिंग थौना उटपियु फजिनखिबा खुलंगाक तरु कंडीशन अमति याउदना अथुबा मतमदा थादोकदबन हैना फोंदोखेनसु पाउसदा मखाताना पली अमरमदना अजय कुमार बाला ngasi मणिपुर की गवर्नर ओइना वसक लौखरे अनब गवर्नर सिना मणिपुर तंगदो लैताब पुरकनी हाइबि असेट पथाजब लई सीएम बिरेन हानगी यूनियन होम सेक्रेटरी ओइना थौपुरंबा अजय कुमार बाला बु ngasi मणिपुर की तरागमापन सुबम गवर्नर ओइना वसक लौखरे वसक लौबगी थौरमसि ngasi अयुक पुंग 10 मखाइ ताब मतमदा राजभवन की दरबार हॉल द पांगथोखि हाई कोर्ट ऑफ मणिपुर की चीफ जस्टिस डी कृष्ण कुमार अजय कुमार बालाबू मणिपुर की गवर्नर ओइना थौपुना वसलौखि थौरमदुना मणिपुर लेजिस्लेटिव असेंबली की स्पीकर टी एस हैदराबाद चीफ सेक्रेटरी नोंथोमम बीरेन कैबिनेट मिनिस्टर सिंह एमपीसीसी की प्रेसिडेंट के मेगा चंद्रामदी तुआन तुआन एमएलए सिंह सिविल अमदी पुलिस सिंह याउना पैरामिलिटरी सिंह की मकोक थोंबु ऑफिसर सिंह सुसरुक याखि ngasi wasak lobagi thauramadu chief minister n berena paumishing da phongdokibada ajay kumar bala manipur gi governor oina thau ngasi dagi hauna puraga daba asina hausu manipur tangdu laita daba lairiba si athuba matamda tangdu laita ba manipur am ohenbar asabu thaudang loguni habigi aset pathajba lai haina phongdokhi chief minister na makhata na phongdokibada ajay kumar bala yamna experience lairaba miyoini magna manipur gi governor oirakpa si manipur miyam gi gefabani khwaidigi tuan tuan ba maru oiba post kya pairamadu natana khwaidigi maru oina khanariba union home secretary gi phamsu matam sangna pairambana manipur thokli birang se mek singna khanglaba miyoini magna governor oina lakpa sina lamdam sida afaba ohong bakhrati laklagani haibigi thajaba lai haiki अमरमदा चीफ मिनिस्टर ना ममांग सही इंग्लिश सिंगनी का कुनगा मरी की दिसंबर 13 गा मथोइदा पांगथोखिबा पाव मिफम अमदा सॉरी हैब वाइ सिजनबी मतांगना लाना पावथोखलिबा सिलेबक थीबनी हाइना चीफ मिनिस्टर ना फोंदोखि मांगना सॉरी हाइरिबदु इरांग असिना अवाब नंख्रबा मियोइ सिंगी इमुंगदा नुंगाइतबा फोंदोक पोइना थमोइगी असिंगबु वाफम थमनी टेररिस्ट सिंगदा सॉरी हाइगदबा नति मसिदा ऑपोजिशन ना खुदोंग चाबा लौदुना मियामदा लाना ओहनना बोहनाबा सिलेबक थीबनी अतियार थोकलिबा नुमित असिसु थाने हाइबा ngamba kangbu ne haiba OASC फावबा सिजनदना ऑपोजिशन पार्टी बु चीफ मिनिस्टर ना मोरल सिखि मखासा थरक पोइना तो पाव खरन कोविड वायरस कमानबा HMPV कौबा लाइसत अमा चाइना दा नौना संदोरक थेंगनरि
Sainada ahanboina COVID-19 laisa sandokhraba sahi mangagi matung leiba asida inau nauna flu amadi COVID-19 gi symptom ga manaba miyoy amadi gi amada atuba matamda launaganba human metapneumovirus HMPV kobul laisa nama paksana sandorakli laisa asi piklib angang sing amadi ahal oiraba masagi immune swanba miyoy singdana hena sandokpa thengnari Nisha sor honbada problem lairaba patient singna krik krik indana laiba Sainagi hospital sing utpa video clipping sing social media post tatfolak pagaruina influenza A mycoplasma pneumonia amasum COVID-19 symptoms sing suni yawa multiple virus HMPV virus ama Saina da paksana sandorak pahoraktuna haujik Saina gi hospital sing da lechet asna suolaba patient masing nomo hengalak lihari Laisat asina maram oiduna Sainada hausi emergency lakthokre haina report amana claim tawraduna adumakpu haujimaki oina masigi matangda official oina confirm tawbudi leitri anoba virus asina upper respiratory system da effect tawrakpani adubu masina makhata na lower respiratory system su infection tawri HMPV hairiba simaru oina ningthamtha amasu March April May hairiba matam masida common oina sandokpani hairi HMPV gi symptom asi flu amadi common cold ga dumang manik virus asid lokhuba sor honjinba amadi hakchang soknabada irai laina amadi gi amada sandokpa ngami masigi common oiba symptom khradi lokhuba lehau torakpa naton funba khanauna ba amadi swor hoina holakpa asini miyobi gi hakchang na mahi asi numit humni degi taruni phawbi hingduna leiba ngami adu infection gi sang helabadi hariba numit asidegi hena layong asi adumak makha chathaduna leiba thengnai hari virus asina maru oina pikliba angang sing sahi mangagi makhada leiba ahal oiraba sing amadi immune system sonba miyoy singdana hena laina sandokpa ngami mahi asina miyoy amabu yamna kana naduna hospitalization tawbu torokpa yai bronchiolitis bronchitis pneumonia asthma natragana COPD amasum ear infection otitis media hairiba anaba sing asi leiba miyoy sing hena risk oi Laisat asidagi ngakthoknaba maruiba pambai singdi sapon sisinaduna afaba isingda second kun khutsa singna hamdokpa lokhuba matamna isagi sin khumjinba anaba singdagi section boina mark sisinaba madi khutsa ningthina hamdoktuna mit natona madi sin paidaba haibising asini hausmaki oina akaknaba antiviral therapy natragana HMPV ngakthoknaba vaccine leitri Tentak nasumna mayam da thamjaram ge duga hausiko inadi mayam pau sisu matang ase lusinjarage masum mayam pun anauba update ngamina sena channel sigi mekedi gi mayang pham da thamjari